Lakhipuronline putok saba Jun gi tang mapan nongmaijing numit ki Khomjinba Pao tabirase. Ahanbada maroi Pao. Jiribam gi mapum kaya da landakre paumi gi yum yauna mite gi yum kaya marom mai thakre. Oirakli bapiba masiga mari lenana lup kaya marom na mipam pangthoktuna warep kaya marom sulaukre. Mitei kaya lanjanariba amati awaba tariba sing yengsinbiranaba Manipur gi CM da haijarakle. Joypur gi school sing da mitei mek tambiba hodokre amasung oinam kubir gi punsi gi paukhong phongsilaw English da handoktuna phungdokre. Haujik mapung oiba pau tabirase. Jiribam gi manung chenna leiba Barak Circle gi Bhutan Khal Harinagar Leikoibung amasung Leitai Khunauda nahan irai numit ki numidang pung 10 makhai taba duwaidagi hoduna kuki khulai paiba singna mitei gi yum ayamba mai thakre. Masigi matung ngarang ayuk angan bapung marirom taba matamda khulai matik chana paiba kuki la loba singna bom yauna mitei leiriba mafam sing lamtai khunau romda koisinduna akan mamong da kuthokna ki adubu kukila loba singna bomna landarak padagi khungakpa amadi IRB police singna khut handuna nongmai kapna ki haire matungda AR su lakpadagi khuthokna balepna ki haina khunja singdagi phangba paw amada haire Jirimuk police outpost forest Sutobegra police outpost Goakhal forest beat mai tharamle aduga paumi amagi yum yauna khun marigi yum humutara ni thoisu mai thakre khun sing adudi Bhutan Khal gi mitei yum ama Harinagar da ama Mudhupur da manga lamtai khunogi yum humpu manga yauna punna yum humutara ni thoi mai thakre haire irai numit ki nimidang pung 10 makai rom taba matamda Bhutan Khal mitei khunda mitei yum ama leiba aduda ihan hana kukila loba singni haiba mioi singna mai tharamkhe Yumasi RK Mongol Sana Kauba Mioi Amagini Yumasi gi machanupi RK Chandra Sana Kaubi Nupiasi Hauzik Jiri News Network ki staff reporter oibetanatana Northeast Window TV ki Jiribam correspondent oina thabak tauribani Laibak phabadagi yumgi mapot machai sing loina mang takhrabasu yumgi mioi sing de asokapan thok haudre haire Jiri News Network ki staff reporter oibetanatana Northeast Window TV ki Jiribam correspondent oiribi RK Chandrasana gi yum maina tumna thadokiba dubu Jiri News Network committee ki chairman oibetanatana JNN gi editor in chief Seram Herajit Singh gi maigedagi nungaitaba amadi mai thabada chenaba sing Manipur lengakna ain gi matung ina cherak pibiu amasung ngak senbiu haiba wafam phongdorakle mahakna makhata na phongdorakpada paumi gi yum mai thadokiba si tasengna pende athuba matamda compensation pibiu haiba wafam su phongdokhe amarom dangarang nongalamdai ayuk pung marirom taba duwaida khulai matik chana paiba kuki militant singna nongmai bom yauna landarakpadagi Bhutan Khal mitei khun Harinagar Madhupur amadi lamtai khunogi khunja marfurom Borobegra police station da leire aduga IRB amadi police singna kunsing asida aropi chatuna kanna ngak senduna leiri haina khunja singdagi phangba paw aman hairi loinana Kangladagi helicopter da Jiribam da CDO sing thunglakre haina Jiri News Network tagi phangba paw asina hairi kung taraga makai ta matamda koi Jiribam da hoji kangki rang thogi basida koi Bhutan Khal da di Bhutan Khal meeting da koi JNN staff oibi chanama RK Chandrasana magaji hoji Northeast Window TV gi su staff reporter oina Jiribam da thokuiba channel sigi yumase koi kuki lalo bani chingna ba chinau sina yamatam tina yumase tungna mai thadoki base koi JNN gi magedi yamna amusanga nuaita pungai haiba yum mai thabagi thodu basi chenariba Krishna Singh Atuma Matamda Manipur government na agar pina agpa cherak pibi hai bisi koi jenangi makidegi Manipur government da nisingjari thodo basida koi hoji Jiribam da thogliba irang asi Atuma Matam laksin binaba ona biu toina koi chana sigi tumna chakraba magi yum asida koi Manipur government na mateng pangminaba koi jenangi makidegi Jiribam da hauzik oirakliba phipa masika mari lenana emergent mifam ama
All Assam Manipuri Women Meira Paibi Coordination Committee Central Committee Headquarters Silchar Amadi Masigi Unit Kangbu Nangarang Larikon Sonaida Mipam Pangthoktuna Warep Kayamaram Laukre Mipam Aduda Subhasini Devi Advocate Ngangom Ramakanta Chief Advisor Central Committee Sinam Ongbi Sanatombi Devi Information and Publicity Secretary Central Committee Advisor Laisom Biralal Amasung Yumnam Manikanta Komlabati Devi, General Secretary, All Assam Manipuri Women Meira Paibi Coordination Committee, Central Committee, Ngangom Ongbi Bidurani, President, All Assam Manipuri Women Meira Paibi Coordination Committee, Udarbon Subdivision, Gitu Devi, Organizing Secretary, Central Committee na Mathang Sidna, Mipamapu Mitunglen Amasung Ikai Kumna Zaba Mitung Sing Oina Sarugyaki, Mipam na Jiribam Gitam Tiraba Mihad Amadi, Manipuri ki Kanglub ki Irangda, Laikitraba Atoba Singi Mapamda, Minute Amatumina Laituna, Taunizaki, Mipamaduda Kungang Kayadagi Lakiba, Meira Paibi Chamaromna Sarugyaki. All Assam Manipuri Women Meira Paibi Coordinating Committee ki Central Committee amadi Unit Kangu Nangasi Yamna Emergent Oiba Mifam Mahariba Sunai ki Larikon Harima Fam Sida Koi Khomjinba Koi Mayam na Koi Warep Manga Khalugi Han Warep Tana Koi ki Nahan Tang Tarukta Satkiba Tang Tarukta Jiribam ki Nungsi Jaraba Koi ki Shoibam Sharat Kumar Singho ki tamthiriba mihatpu Central Committee All Assam Manipuri Women Meira Paibi Coordination na strongly condemn tawri aduga loina mabu hatliba suma mihatin hatliba culprit singbu yamna thuba batamda authority da Manipur ki Chief Minister Manipur ki Governor loina Jiribam ki MLA oibiriba Shahabudin loina Jiribam ki District Deputy Commissioner oibiriba SP oibiriba law and order ki fajal maintain tawbi mayam ki authority da Thuna Yangna Pabinaba Hariba, Enosina, Kogi meeting number C, Masi appeal to Boko Walep Chere, Anishubada, Mairagi, Udit Maduina, Lalang, Ramanka, Pulel Tolgichian Lekai, Aduga, Joypur, Mongol Purgi, Aduga Lakinagargi, Bontra Purgi, the Tariba, Metik Nungsinga, Kuki, Ganana Tabak, Nungsinga, Akoina Section Torang, Loba, and Lemnare, Loinana. Ahum Subada, Meira Unit Kudimaki, Midangi Pungipan Matunda, Meira Topiba, Meira Satpiba, Ronana, Kungangi Ladiba, Meira Unit BDP, Paibiriba, Muxijaraba, Khomjinba Pao, Muxiba, Muising Amadilona, like Ilam the Madugi, Muxiba, Harold Singapuna, Khomjang Amasanminaga, Section Torang, Lominaba, Manga Subada, Maitanya Taliba. Kuting maki akoigi baruoina mafam akoina panjagriba akoigi yam kudong tingauriba khungangsing asibu police ki protection pibinaba security protection pibinaba baruoina Lakhipur ki SDO civil Lakhipur ki SDPO loina Kasar ki SP Kasar ki akoigi deputy commissioner hujina district commissioner haire ado magbo khoi mafamda central committee mairagi magidigi ayeng laiba ning thokwa nimita akoi memorandum submit toba basi khoilen majere loinana Manipur ki Chief Minister bu hariba Jiribam ki labdam sida akoi hanadi ki khoina khajabada tajabada Jiribam si koi peace committee koi jati purama ki apun bagi peace committee leyene khoi taji basi khoina asuba thogok tholokani aibse khoi thajabagi wangmudilei basi khoi ba khut koi peace committee leyena basi ba khudong thi ba tholokpase masina takpadi Jiribam da Labor Peace Committee Arta Tok Taban Kali, Maduna, Jiribam give the Labor Peace Committee, Paibi Nuxijera Wajasing, Nuxijera, social workers sing, Masi Maruiba, Enosi, Yamnamuna, Texana, Yangan Bidana, Tunda Suma, Toki Topidanaba, Noluxeri, Masi Haraga, Egmatang. Lahanta, Ecoigis Jungi Tantarukta, Ecoiga Tangana Leba, Jiribam Kunganga, Nuna, Ecoigi. Soibam Sarat Kumar Bujana Satina Mihatin hat Pikiba Madugumba Mihatin hat Kiba Tudo Gadubo Ekoi Central Meira Paibi Committee na condemn Tawi Masi Ekoi Jazaning de Ekoi Amna Satina Hamoy Sokna Nungai Jade Masigi Taudoxibu Maramaduna Nasi Ayhatna Midiagi Chodagi Mayangima from the Tamjeri Marui by Koigi authorities in na Masigi Marui by me say culprit Jana Jana Tidopil,
aduga matik chaba dandi pibiu masi natragadi aikoi Meira Paibi mayam tuminna leithokloi aikoi akan khongjam changsilakani haibase aina mayam yumfamda thamjage aduga masi gumba thodoksa amuk khana thokan bidana basu aina masi media gi thodagi haijeri Jiribam district asida security gi matik chadaba amadi masigi kudong saba lauduna kuki singna yummai thaduna mitei kaya Jiribam da lanjana ribani aduna Manipur gi CM na athuba matamda Jiribam da laktuna yengsin biu haina ngarang all Jiribam Meira Paibi AJMP Jiri Ima Meira Paibi apunbalup Jimpal Women Association for Socio-Economic and Development waset Jiribam Women Association of Kangleipak Jimwak amadi Women Welfare Organization of Kangleipak WWOK na sinduna ngarang nungthil Jimpal gi office ta pangthokiba pau gi mifam amada all Jiribam Meira Paibi AJMP gi president S Susila Debina paumising da phongdokibani mahakna makhata na haikibada handak misimina thorokpa sidagi Jiribam da irang haurakle yummai thare hairaduna pendaba wafam kaya phongdokhi Jiribam da nuai da bathubo abedi misimina thokjalakpa abedi biha jaha dorokpa duga mga baktana photana halamba sigi nuai da aduna karam oirakanda Jiribam da thoni da thodu mayam ama thole hodise aduna Jiribam da communal gi oiba adugumba matholang mayam ama dithwe aduna audikse lana haibadu oire Jiribam su aha pegi dan khanda leiba China sing aduga borobega da leiba China sing loina chenthoraptana hoje Philippines bijani khara hena chenthoraptana leire aduga lehuriba yumjing dusu bina mai thadok bire aduna akoi se yamna leiba nungai tare masi sarkarna akoi gi Jiribam masibu yeng chinjin bidana athuba matamda Chief Minister na lapirakanda akoi Jiribam ji yeng biu haiba wafam su khoi thamjage aduga hujuk dai akoi gi award pachi district ama oina leirakanda akoi gi police machine chudaba aduga sipaina suni thinungai ngakdaba rani bengda akoi gi khadana security tawrakanda assam rifle chat pin ngaga lei haidi barani rani beng sida aduga budam handana security se amata leitaba aduna maram warkana leiba ngamdabadagi thoropani thoropaduda kujina chance lawakanda yumai hadoki gani aduna mai tawda numyot mine tawbase misang khainai bisang nungai de aduna maram warkana huju tasu aikoigi Jiribam serida leiba nilita leiba singsisu aikoigi sina sana thana bai thi nungai na bibidaba chenbidaba adu bam sulai aduna aikoina nu adu doctor sumatik sadaba doctor sisu ama ani khatang lei aduna hidak langthak sumarang kaide nurse sumarang kaide doctor sumarang kaide khudimak se puraga athuba matamda chief minister Jiribam da lakiu haiba si voice tawse Paugi mifam aduda saruk yakibi Women Association for Socio-Economic Development waset ki president N Nibarani Debina haikibada thasigi tang tarukta kuki singna sorok atingbi khunogdagi Sarat Kumar bu mihat thina hatokibagi matung irang asi horakpani haiki hojik AR na Rani Vengda phajana ngak seliba sigumna Jiribam gi Barak Circle gi Bhutan khal lamtai khunongna chingbada ngak senbiram labadi ngasi kuki singna mai tharamloi haina pendabu wafam kaya phongdokhi Paugi mipamaduda Jini Devi President Jimwak L Bimola Devi President Jimpal S Susila Devi President AJMP N Nibarani Devi President Waset amadi H Thoibi Devi President WWOK na saruyaki Kogi sini nau mayam ama yukian dari awaba tadna sarkana tension bawat tana wana le ngi marka sida hauki ba tari taru ni 2024 da Jiribam gi bular ko da leiba soibam Sarat Kumar ni sina pharaga bunga kakana hapiram bagi amogdagi masi Jiribam si awaba Ibang amadin danda lasada lan handu koi de Jiribam sida aduga loina na Jiribam da lei iba koi asam rai persina rani bi tadi patana sesuna ngak seri aduga kai kono amadi la koi bunda
ngak sen bawat na diki ngarang ko batang taret imdang ahingda Jiribam da hosik oiriba phibam asi yengsinbinaba Manipur gi CM N Biren Singh lakpinaba All Jiribam United Clubs Organization Azuka gi President M Maipaksana nangarang Babu Parada leiba All Jiribam United Clubs Association Azuka gi office da Paumi Singha unaba amada phongdokre mahakna makhata na haikibada Jiribam da haukiba megi tang ahum dagi thodok macha macha natana asukuiba matamasi phawba thodok thoklaktraga handak me amadi June thada misimina yorokpa duga handak nongnini asigi manungda yamna pendaba thodok kya tholakpa sina maram oiraga khudakta Jiribam manung thungna state force marang kaina madi central forcing marang kaina khudakta deploy tobinaba DC Jiribam gi khuthangda Manipur gi CM da memorandum pisilagani haiki mahakna makha taraduna Barak circle amadi Jiri manungda leiba yum singdagi Chentorakpa mioi singbo financial support tobiyo haina su phongdokhi paugi miphamatuda Jiribam da leiba apunba Jiribam Meira Paibi AJMP MSF District Committee All Manipur Women Voluntary Association Amoba Jiribam Branch All Jiribam United Clubs Association Ajukagi Luchingba Singh sarukjakhi hariba memorandum si da ikoina haijaribasi Jiribam da May 3rd 2023 dagi sahi amaga tha khara hena thogom macha macha thokhiba natana May June gi anganba swai gi maraksida kogi misi mina jawsulapa haiba misi mina jawpadagi di ko Jiribam da ngarang gi nomanini sigi manung sida kogi yamna pamdaba thongdok mayam kha tholpa haiba war situation si bibam sida hoji bera mai gaida yumbai thaba adagi ko ko makta kogi safety oi jaidana relief lawba lakpa khutba mayama hojik leire aduna aikoi haiba development committee ajuka amoba MSF AJMP gi apunba body asina hajani badi aikoi misam praja singsi innocent people singi property life save to basi government gi mathawni aduna ngarang na handagi Jiribam da leiriba war situation si mapung phan control to bangam da basi Manipur government gi asomaneba aduna aikoina memorandum asida aikoina number 1 da policy khudakta state force Jiribam gi district chin thuna state force marang kaina amadi central paramilitary forces sing marang kaina khudakta deployment tawna ba Joint Committee on Inner Line Permit System JCILPS Manipur gi mai geitagi Jiribam da thogliba thodok asibu yamna kanna yaningdaba phongthokpaga loinana ahenba security thamjenduna Jiribam gi jalomi sing kallo haina JCILPS ki cherola mada phongdorakli World Mitei Council CEC gi mai geitagi Jiribam da hojik oiragliba phibam asida ahenba security force thajinduna iranga silaksinana ba honabiu amadi iranga sinamaram oiraga awaba nanglaba singda chana thaknaba amadi tangai fadaba haksel gi kudongchaba sing pibiu haibana chingba wafam kaya yauraba ai bacherol ama Bharat ki president ki mafamda thakre Indian Red Cross Society IRCS Jiribam District Branch ki chairman H Rajan Kumar na luchingduna lanjel laktuna awabata duna relief camp ta lairiba miyoi singda Indian Red Cross Society IRCS Jiribam District Branch ki maiketagi relief material sing khusinakre Jingdong Laikai Upper Primary School Relief Camp amadi Vidyanagar Sports Complex Relief Camp ta lairiba inmate singda potlam sing adu yentokhi Joypur gi A Kirti Singh ME School da mitei mek tambi takpi pagi thorom haudokre haudokpagi thorom da Milal Assam State ki President Seram Herajit Thangjam Projen President Maifa Tampak Mayim Salaudin Secretary General Maifana Dais da phamki
Milal Assam ki president na Meira Chukatuna Hodok ki Bathorong Mari Lenana Seram Herazin Hai Kibada Aiko gi lon amasung mayek khang bahai basi Haurak le baicha singi Chauraba Thodangni Tungi Yumbiren Oigadoriba Icha Inau Singna Aiko gi Imalon amasung mayek Chakwadanaba Honamina Si Haike Thauramda School Asida Tamliba Mahiroi Singita Oiba Mayek Tambiba Sida School gi Headmaster A. Iboton Singha A. Nilkanta Jangkramayum Manindra M. Menoka M. Horendra na Chingba Sarugyaki Thangzam Brojena Takpi Tambiba Hodok Piki Aduga Thangze Kudingi School Asigi Mahiroi Singda Jangkramay Manindra na Takpi Tambigani Hairi Number listing amaga kunmari Joypur Manipuri LP School dasu School asigi class 1 dagi 5 phawbagi mahiroi singda mitei mek tambibagi thorom ngarang hodokre thoramda A Upendra Singh Headmaster Seram Herajit President Milal Assam Thangjam Projen President Maifa Tampak Mayim Salaudin Secretary General Maifana Daistapamki aduga R.K. Rajesorna School asigi mahiroi singda thangja khudingi mitei mek takpigani hairi Asangba Communication Imphal Sinduna Directorate of Information and Public Relations ki auditorium da Oinam Kubirna iba Punsigi Paukhong Phong Silau Haibasi English da Come let us solve the riddles of life Hainam Kangjam Radhakumar retired IAS na Handoktuna ngarang phongdokre Thauramda Hanagi Minister Langthabal Kendra gi MLA Sri Karam Siamna Chief Guest Manipuri Sahitya Parishad Imphal ki President Longjam Joy Chandra na preside tobiki Hanagi Councillor Oinam Radhamani amasung Kangjam Radha Kumar retired IAS na Guest of Honor oibiki Lairik ki maramdasu Radha Kumar na wangang biki Program asigi anchor na AIR ki announcer Yambem Tombina oiki Lairik asigi Manipuri Saireng Khara Imphal Theatre ki director Loitongbam Dorendra na pathoki Keynote address na AC Netrezit na Welcome address na Manipuri Advisory Board Sahitya Academy ki member Dr. L. Rameswar Piki Loinana Thagat Wahaina Dr. H. Tembana Piki Akhanaba Thauramda Saknairaba Aiba Samuralatpam Pralhada Upendra Sharma R.K. Dilip Nunglepam Syam Kanhai Romola Laisram Rita Thoksom Sekmai Chandramani Dr. A. Kol Chandra Masung Dr. Rajkumar Gunachandra Singba Sarugyaki Kanganjaba ma Healthcare amadi Paramedical Science da University Grants Commission na Sakhanglaba Chahi amagi Diploma Chahi anigi Advanced Diploma aduga Chahi ahumgi Bachelor of Vocation Course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina Kusam naduna Lingya Vidyapit University Faridabad ki makhada course asi tambiba haure Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu tabak pijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chimbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silcharda practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda Lengsinbirabu natraga mobile number 939573245 da pau phaunabiyo Aroibada Maruipa Pao Omukana Jiribam gi mapum kya da landakre Paumi gi yum yauna mite gi yum kamarom mai thakre Oirakli ba piba masiga mari lenana lup kamarom na mipam pangthoktuna warep kamarom su lokre Oirakli ba piba masiga mari lenana lup kayana mipam pangthoktuna warep kamarom lokre Mitei kya lanjanariba amati awa batariba sing yengsin biranaba Manipur gi CM da haijarakle Joypur ki school singda mitei mek tambiba hodokre amasung oinam kubir gi punsigi paukhong phongsilaw English ta handoktuna phongdokre Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare